Kuki Militantsingna Nongmei Kaptharaktuna Landarakpadagi Senjam Chirang Amadi Akoibada Leiba Khunjasing Leitana Leiba Ngamdre Pawasi Leirakpi Maira Pausiadagi Lakhidre Ngahan ayuk pung mangadagi hauna Kuki Militantsingna Senjam Chirang Amadi Kadang Bangi Akoiba Mapamsingda Nongmei Kapsinduna Akan Bamawongda Landarakpadagi Haidiba Khulsingi Khunjasing Leitana Leiba Ngamdre Ngahan numidang pung taraga mathoi minute kuntrarom taba Nung suringai matamdasu Senjam Chirang Khulamadi maning thangba sarukta Kuki Militantsingna akan bamawongda Nongmei Kaptharaktuna Landarakhe Khunjasingdagi fangba paugi matunginadi Kuki Militantsingna harauthel mulai amadi sangsangna chingba Kuki khulsingdagi Nongmei Kaptharakpaduda Khunjasing masa-masagi mayumda Leiba ngamdabadagi nong marakta labuk lamangda thoktuna amadi maira sangna chingbada tongan-tongan ba mafamda sangjafam lawduna leikhe Kuki Militantsingna Nongmei Kaptharakpaduda khulngakpa Khunjasingnasu handuna Nongmei Kapkhe numidang pung taraga mathoi minute kuntra khara helakpa matamdagi Kuki Militantsingna Nongmei Kappa lepki haire Pawasina hai Nongmei Kappa lepkhrabasu amugana landarakani haibagi chingnaba leibadagi Khunjasing sapagadaba mafamda thaidoknaduna leinakhe hauji Kuki khulai paibasingna khulingduna leiriba mafam asi harauthel Sports University gi mathak thangba chingyang parenga naknana leiriba Kuki khulsing haibadi harauthel mulai amadi sangsang haidiba Kuki khulsing asini haidiba khulsing asida hojik masing yamlaba afaba makhalgi khulai paiba Kuki Militantsing sausaduna leire Kuki khul asiga phawdok phawjin yaba afaba lambisu matam kharagi mamangda sem sabagi thabak paikhatkibadagi singthak yauna gari thawjinduna khusu khulai amadi chana thangnaba polamsing pusilakpada yamna khudong chaba mafam ama oire maramaduna haiba mafam asida leiriba Kuki Militantsing asi takthokpaga loinana Bangkar sing sidokpagi thabak Manipur laingang athuba matamda thabak oina paikhatpiyu hainasu Khunjasingna phongdorokle Relief camp da Leirakpi Nupi ama Leikhidre Pawasi Leirakpi Maira Pausiadagi Lakhidre Manipur da thogliba chahi ama pharaklaba kanglup anigi sathiraba lan asina maram oiduna masagi pongnafam lamdam More Ward number 6 da leiba ngamdabadagi lanjenaraktunna Kodompokpi Sports Complex Wangjingda hangliba relief camp da changjafam lawduna leirakhibe Srimati Modhu Chetri chahi hompugani surabi ahalasi masagi anaba mana maram oiduna haukiba April 18 ki nungthil pung amaga minute nipuga manga taba matamda Leikhidre haire Kodompokpi Sports Complex Wangjingi relief camp asigi convener gi thawpuriba thangjam ibungo singana press da thadorokpa cherol asigi matunginna mahakna leikhidabada mahaki imung manunggi awaba amasung nungaitaba Kodompokpi Sports Complex Wangjingda hangliba relief camp da leiriba inmate singna phongdorokle